Japan ki Kobe City da laiba American Park da Chathariba India Mela Kobe da Manipur ki Shilpa Guru Awardee Gurumayum Shanti ki Handcraft amadi Handloom ki Pothok Singna Japanese miyam ki mideng from oidi Kobe City ki American Park da ngarang dagi hauraga tha asigi taraga mari forward chathagadaba taraga hundushuba India Mela Kobe da Manipur ki Handicraft ki Lamda Shilpa Guru Award Fangkrabe Gurumayum Shanti yauna India ki artisan ngana sarugari Development Commissioner Handicraft Ministry of Textile na sponsor tawduna Japan ki damak khongsan kiba India ki artisan manga aduna Japan ki konong Tokyo yauna tongan mafam singda mela asiga mari leidana tha asigi kun manga fawu pangthokadaba art workshop amadi exhibition singda saruk yagani haide India Mela Kobe ki saruk ama oina ngarang pangthokiba exhibition amada Manipur ki top handicraft ki Pothok sing Gurumayum Shanti na Japan ki miyam utuna yang ki puning chinsinke Mahaki Pothok sing aduna Japanese miyambo Sumhatkhre ki haide Panba yabade Gurumayum Shanti High School Police Land Kalimai dakine Mahak piklingai dagi hauna Manipur ki iyong pi sabagi lam amade handicraft ki lamda thabak tawduna lakibi misak amade Lam asida mahaki thoidok hendok panggun adu sakhangduna kumja English ingani shubna tarukta India ki President na Handloom da National Award piduna ikai khumnabut khrabane loinana artistic textile ki lamda laibak asigi lemjadingai oiraba Shilpa Guru Award kumja English ingani shubna taraga nipan da lanthok khrabane Mahak mamangda United Kingdom amade Myanmar yauna tongan ba international amade national exhibition kaya da saruk yaruba lekre haide